अहानबदा मरुओइबा पाव मीराबाई अमदी विद्यारानी ना कॉमनवेल्थ गेम दा गोल्ड अमदी सिल्वर मेडल लौरकपदा पीएम मणिपुर की गवर्नर अमदी सीएम ना हराउबा फोंदोखरे मिलाल सिंधुना ngasi GM हॉल दा नेशनल कन्वेंशन ऑन मिटै मेयेक हाइबा मियाम गी ओइबा खना नैनबा पांगथोक्तुना वारेप कया लौखरे लोकताक पाता अथाफुम फुमसंग होम स्टे थंबा याररोय हाइना LDA गी माइकैदगे खंगहलकपबु ngami singna yaningdaba फोंदोखरे अमदी हौखिबा पुंग कुनमरीदा मणिपुर की ओइना कोविड-19 के अनोबा केस 38 थैनखरे असिबा अमता यावखिद्रे पोनी टीवी ने संदोक चबा नुमिदांगी पाउ मीटिंग ताबिरबे सिंबु विद्यासना तराम नोकचरी पाउ संदोकन पिजरी इंडिया की प्राइम मिनिस्टर नरेंद्र मोदी ना साइखोम मीराबाई चनुना कॉमनवेल्थ गेम्स दा मेडल लौरखिबगी थागतपा फोंदोखरे महांगना ट्विटर दा ट्वीट तौरदुना मीराबाई चनुना इंडिया बु अमुक हन्ना मियाम ममांगदा चाउथोखले हाइरी महांगना गोल लौरकपदा इंडिया की मियाम हराउबा फोंदोकनरी हाइरी नाकल अमरोमदा मणिपुर की गवर्नर लागनेशन ना ngasi साइखोम मीराबाई चनु अमदे विद्यारानी सोरोखाइवमना हंदक कॉमनवेल्थ गेम दा वेट लिफ्टिंग दा गोल्ड अमदी सिल्वर मेडल लौरखिबदा हराउबा फोंदोखरे महांगना मखा ताना हाइबदा मीराबाई चनु अमदे विद्यारानी सोरोखाइवमना हंदक मेडल लौरक्तुना इंडिया अमदी मणिपुर गे माई पुरकपा ngamkhre masina horakliba naha singda anauba ithil ama piragani hairaduna tungda lakadawriba event kaya dasu mai pakpa purakpa ngamba oiresanu hairi amade मणिपुर की चीफ मिनिस्टर नसु साइखो मीराबाई चनु अमदे विद्यारानी सोरोखाइबमना गोल्ड मेडल अमदे सिल्वर मेडल लौरखिबदा हराउबा फोंदोखरे अमरोमदा मणिपुर की गवर्नर लागनेशन अमदे मणिपुर की चीफ मिनिस्टर एन बिरेना ngasi साइखो मीराबाई चनु अमदे विद्यारानी सोरोखाइबमना हंदक कॉमनवेल्थ गेम दा वेट लिफ्टिंग दा गोल्ड अमदी सिल्वर मेडल लौरखिबदा हराउबा फोंदोखरे लोइनना हौरक्लिबा नाहा सिंगदा अनोबा इथिल अमा पीरगनी हाइनसु फोंदोखरे मितै इरोल इएक लोइना सिलोन अपुनबा लुफ मिलालना सिंधुना ngasi GM हॉल दा मियाम की ओइबा नेशनल कन्वेंशन ऑन मितै मेयेक हाइबा मियाम की ओइबा खना नैनबगी थौरम अमा पांगथोक्तुना वारेप अहुम लौखरे वारेप सिंह अदुदी लेंगाकना मसक खंगदुना चनरिबा मये कुंतरेट असिबु चौखत हननबा तौबा थबक सिंह नतबा नत्तना मसिबु चना हंदनबा अमसुंग महुत सिन्ननबा तौबा थबक पुमनमक मतम चुप्पगी ओइना थिंगबा कनागुंबा लनाय मियोय नत्रगा लुप सिंहना वारेप असिगे मायोक्ता थबक तौरकलबदी मियोय नत्रगा लुप अदुबु लेबाक की येक्नबनी हाइना लोबा अमदे मितै मेयेक कुंतरेटपु हेना मसक मचु थोखंदुना हेना मतिक मंगम लेबा लोन अमा ओहेननबगीदमक मयेक की एक्सपर्ट सिंह तानदुना लेंगाकपु मदुगी मथौ ताबा थबक सिंह पाखत हनबा हाइबा वारेप सिंहने थौरम असिगा मरी लेनना डॉक्टर नाउरेम सनातोमना मितै मेयेक असि यानदुना मास्टर गी अरोइबा सेमेस्टर यौना तमले अदुबु हौजिक खक्तदा मयेक कुंतरेट असि चटनबा यारोय हाइदुना येचिलकपा कांगबु खरा थोकलकपदगे लोन असि चौखटपदा थिंथहले यूनिवर्सिटी की महिरोय सिंगना तमलिबा लाइरिक अयाम्बा बेंगोली मयेकनी मितै मयेकता हंदोकपा लाइरिक मसिंग यामद्री इरोल इएक चौखट हननबा चयेतनबा फना लेरबसु यानबा अमा पुरक्सी हाइना फोंदोखी मणिपुर गवर्नमेंट लेंगासना मसी तुमगा नाकोगा लेरे हेन मतम दु जोसलाका नदी हे हाइबा 2016 दगी आइने खंजबदा मणिपुर यूनिवर्सिटी द केदोरी हाइबसे ग्रेजुएशन थांगौरे अंदर 2016 जिदगी ग्रेजुएशन तमनी मरदना एमए द नकोय तमकदब टेक्स्ट क्लारिक एजुकेशन से थेसिस डिजार्टेशन में आपसे मीटिंग में ओतोगा अनांशी कुदुमजा के फुकदना बस सिकबी वाले 2016 दा हवाईबल दिल्ली एजुकेशन कमिश्नर बरिगे मदम द थारक बसेनी गनादा नंद कुमार शर्मा बीसी बरिगे मदम दा अदो हुजु पावता बीसी ओ मरिलान 2022 16 to 22 चही तरुक से
Thauram aduda Milalgi Secretary in Charge L Nongmai Lembi Leimana Hai Lising amanga chamapan yangkai nipandagi hauduna Lising ani mga fauba chahi nifutaret hena Mitai Mek Expert Committee fauba semduna khana nainarak kraba matungda Milalna taksinduna Lising ani mga gi May tara nipanda government na order thoktuna loan asi sana halakhe Maramaduna listing ani taruk tagi class 1 amasung 2 da mayek asi tamlatuna haujikti MU da MA gi aroiba semester fawba tamle Milalgi ihoda miyoi chamnga rom police na fakhi jail fawba leikhe miyoi kunithoi NSA fawba pankhe Maramaduna Milalna mayek kuntaret asi chakhotnaba honarakibana mayek asida singnarakpa khudingmak thingba haibasi Milalgi achetpa thajabani haike dabada ngamsu ngamoidabada angang moina ngamgadaba MU gi site gi ngamgadaba pot oiragadi phaba mingonda sinaningbra ju sinaningba poktaba aduna khoina Milanna khoi mayi ki translation tawbasi committee tegi tokchai marduna akhoi su mamangi kenoda akhoi paper da igi bani ngasai gi mayi lai su phangdabagi matangse maduna akhoi su hoji covid na kitang kano tawba leibagi wani ado akhoi gi site gi su Milan gi MA gi level yorabani na masi akhoi gi di changsandaba yadaba khongjang ama oina masi akan Loktak Pata Athapum Pumsang Homestay Thamba Yararoi Haina Loktak Development Authority LDA gi Maikai degi Thokiba Cherol Adubu Miyam gi Khanduna Makhatana Khanabagi Tanja Pinanaba Wakat Mifam Ama Sendra da Famkre Wakat Mifam Aduda Saruk Yakibi O Sorozini na Loktak Pata Lakpa Tourist Singbu Seba Tauraga Madudagi Fanglakpa Karana Imung Sing Punari Awaba Kanari Haike Tungda Radesana na Loktakta Nga Fariba Miwe Sing Pata Changdananba Taurang Taurakpasi Tauganu Wana Hingliba Patki Mi Ngami Singi Hingnanaba Lambi Ama Sempam Togi Haina Mifam Duda Fongdoke Chit kaya adagi nungjun sa kaya si humsang jida puma chang masa antang sajara kanada saidang jara kanada khoi punsi mahing jaban aduda ngasai sarkana masida jida laktak si sangda laiba mina molan bani masi uni adani hairiba pose haibi ganu ajing mong kitang ta ko matam da pas ya ko beda masida jida toren masa mayam khangraba nambun toren masida gi tariba hataudi mayam juna masida jida molan bani aduga Hauji koi pata lairi ba kanguna molan banati habasintang area gi thongda su haijari Civil Society of Culture Kanglai Park CSCK Safong Lakhibagi Chahi Taruk Surakpagi Thauram ngasi Haying Khongban Ofong Yumfam da Laiba Lining Thausana Mahi Temple Bota Pangthokre Tauramaduda CSCK gi President Tongbram Inakhunbana Hai Lamdam Asida Ipa Ipu Singna Thambiramba Nat Chanabi Fijet Chakset Lining Laison Kaya Ngasidi Mangsilakli Yelhomi Kharana Mitop ki Lining Laison da Chatkiba Asisu Lamdam Asigi Lining Laison Sidaraknanaba Machak Ama Oiri Masida CSCK na Lamdam Asigi Lining Laison Kaya Yokhanaba Thabak Thauram Kaya Paikhatuna Lakli Asigumba Iramdam gi Nat Chanabi Lining Laison Yokhatpada Lamdam Asida Nat Chanabi Kangani Haina Thorakliba Loop Kayana Thaudang Loksi Punna Honaminasi Haike aduga ikoi ki kangaisa singjina atopa lining lomda sumchat khraga ikoi ki lining sibuna makha tana sumle hobusida yelong mi singna chatkadaba thorum thoda kanglon chatnarol mayam ase ikoi amuk nauna hingkalan nambaki adungba pandamda CSK gi adungba sei khutingi leptana chathar masigi tabuk suba CSK gi sapong lakiba numi asida khudung chaba logjaraga kangaisa singda haije ningi badi ikoi ki inat lining chatpiriba tongan ba leriba loop mayam ama inat lining sida yumpham oiba haitare ipai pun thambiriba inat lining bu manghan ba yaroi inat lining si ikoi pai pusing lining amatani haba wakalong sensen minaraga ikoi mayam sa amatu oina ipa ipuna thambirama ina lining ikoi ki chatna kangro mayam se hingkal anba masung kangai paksida pai pusina hana tauramba adugumlaba matik mayai laina leijaramba ikoi ki ina lining se amuk hana hingkalan si haba wafam sing Manipur gi Chief Minister na Mapung Faba Manipur Film Industry ama ohengani Manipur Film gi Financial Corporation linkhat lagani haiba Haina Fongdokhiba Wafam Adu Mioi Kharana Nathai Handore Haina
Manipur Film Journalists and Critics Association MFJCA gi President Manindra Konsamna Phongdorakli ngasi Action Committee for Manipur Film Industry na sinduna Manipur Press Club ta paugi mefam ama pangthokre paugi mefam aduda committee asigi apex body ama oiriba MFJCA gi President Manindra Konsamna haikibda listing ani kungi December tang anida Manipur Film asi hinganaba pandamda Manipur ge Chief Minister da memorandum ama pisinke madugi matung inna Chief Minister na thabak paikhatlagani haina listing ani kunma thoida Phongdokibani tanja aduda Chief Minister gi wafum asi thabak oina pangthok nabagi mingda Manipur State Film Development Society MSFDS ki Secretary na Film Commission ama semle hairaki adubu commission adu mioi kharagi kuvam nungda laibagi mawongda laire masina Chief Minister na pikiba thazaba adu thabakta onthokpa ngamloidawri matam charingai Chief Minister na meeting chamduna asoi aranba thawong sing chumthok pagaloinana Manipur Film Industry asi hinghanna ba honabiu haike Roy film gi award kal lawam dai da di akoi gi association ji thiraga chithi amta forwarding amta EBU akoi gi kainaga adum lakpa CM na assembly gi house ta assembly gi floor da issue tawgibudo adu gi matung tawa thabak ne na film commission haiba link kale film commission de yawi ba ai uji haijai chi koi gi memorandum sida signatory ba amok oi ba el sanatomba friends showcase ki proprietor oi biri ba koi gi da soitori ni magi ado masu yawe ba ado maji koi na kamai to ra ma di individual capacity de yawne ado individual capacity de yaw ta di Manipuri film ji moi kharana pangtau da to ya ba posak la sini Kanglei People Against Narcotics and Psychotropic Substances Kanglei Panasna leptana changsilakpa mayai kaba chinjak sizinaba amade lalonba singbu fagatpage saruk ama oina July gi tang 18 dagi na ngasi faubda Thoubal District Council ge meeting makhada Lilong Local Council na Lilong gi tongan ba mafam singda drive chathabada mioi kuntra mayai kaba chinjak charuraga tholakpada fagatkre Fagalaba mioi sing asigi manungda mioi mari dagi heroin number 4 gram tara amasu fagat pangamke loinana fagalaba mioi sing asigi manungda mioi mangana imung manungge mioi singda sinakre hairi aduga mioi kun mangana imung manungge mioi singa tanaraga makhoibu laying nanabgi damak rehabilitation center singda thamkre lamda masida mayai kaba chinjake wathokasi araiba oidabna club organization maira pai Sing punna khutsamnaduna lekai khuding changduna mayai kaba chinjak sizinaba amadi lalonba sing thidok haudrabade lamdam asi mutkragani maramaduna Kanglei Panasna changsilliba khongjang asida leibak miyamna mateng pangvidnabasu phongdorakli Imphal East District Police Commando gi team amana haukiba July 13 da fare hairiba Huidrom Premchand chahi 13 apokpa laikhidraba Huidrom Bizoi Kakwa Laifrakpam Laikai amade Laishram Ningol Ningthauzam Ongbi Debla Elias Ichal chahi nifu apokpa Laishram Sunarchan Thangmaiban Laurangpure Laikai da Laiba Makhoi ani asi Revolutionary People's Front RPF amade masigi lanmi sanglop PLA ga karigumba hiram amatada mari leinade haina RPF ki Assistant Secretary Publicity Bangkimna Thadorakpa Cherol amana phongdorakle Southeastern Sporting Union Sesu Kakchingna Sinduna Laikai aduda laiba mithoi mihen laklaba mioi singbo harau tayamna okpiduna pugning thogatpagi thauram amangasi Kakching Sumak Laikai da laiba Janram Hall da pangthokre thauram aduda Kakching ACK MLA M Rameshwarna athoiba mithunglen Sesugi President Y Birenna thauram loinana Sesugi Hanagi President TH Budi amade Y Naraharina akhanaba lengbi rakpa sing oina sarugya ke
ngasigi thauram aduda tongan tongan ba hiram singda amadi Board of Secondary Education Manipur Boshem, Council of Higher Secondary Education Manipur Koshem amadi Central Board of Secondary Education CBSE na lauba class 10 amadi 12 ki examination da Manipur pumbagi makok tarakraba amadi chada marifugi mathakta mark fangduna mai paklakraba mahiroi sing yauna punna miyoi yankhai nipan da achamba khudol pot sing khuchinna bagaloinana makhoigi tungi punsida hena mai paklangnana ba pungning thaugalakke. Students Library Association SLA Kakching na Kakching Lamdamgi tongan tongan ba hiram kayada masak naiba mithoi mihen ba oiraklaba Kakching AC da leiba kayada leptana chatharakba award lanthokpagi thoram ngasi kunithoi rak suba oina Kakching makha laikai da leiba Grace Cotton Cultural and Educational Development Foundation Kakching da pangthokre. Award lanthokpagi thoram aduda Kakching AC gi MLA Mayang Lambam Rameshwar Library and Information Center Kakching gi President P Samfa amadi Students Library Association Kakching gi President KSI Chaubana saruk yake. Thoram aduda association asige souvenir ama fongbagaloina handak Boshem Koshem amadi CBSE na lauba class 10 amadi 12 ki exam da makok oikraba sing Kakching gi khwaidagi ahal oiraba oirabi sing civil services combined examination da IAS IPS fanglakraba sing Padma Shri Awardee Lising Ani Kunithoi, Best Teacher Award, Environment Awardee Lising Ani Kunithoi, Governor's Gold Medal Fanglakraba Singh, Sanabagi Lamda MMA Championship Lising Ani Kunmathoida Gold Medal Fanglakraba Amadi All India Sub Junior Ranking Badminton Tournament Lising Ani Kunithoida Winner Oirakraba Singh da Award Singh Piduna Ikai Kumnabo Utke. Isa isu singje lairi tamandaba yade haibagi wakanje masigi determination siga loina masigi phirep si han han da lepio masile pa anda school da college da tambir ba lairi sing tawa mi ama oina hingma matamda sangiba laisu haiba upbringing masi ahallaman singa tambio ahallaman da karamaina beva tawgani mi da wangang da karamaina ngangani kama situation da how to behave si tambi badar kata hai masi tapi da kan akoi gi mapan thopa yum da gi mapan thopa ngamakador ni mi ga punma ngamakador ni mi ga compete taw ngamakador More dagi Imphal tamna pukhalakpa anaba ama Kunsuba Assam Rifles Khudeng Thabi check post ta kuina thinthabadagi laikhidre More gi Phaicham Weng dagi Ken Loop Lethil Kauba Anaba ama More Sub-Divisional Hospital da Pukhatuna Layeng Labatungda Imphal da refer tawraktuna More Hospital gi ambulance da pukhalakhe More gi Hill Tribal Council Kuki Khanglai Luanpi KSO More Youth Club amadi Kuki Women Union and Human Rights ki President Singna Thadorakpa Cherol amana hairibade miyamda check taurini haiduna awaba pibasi toina thokli maramaduna mari lainaba authority na ana layengi mari lainaba che chang suna yawa patient laglagade madu thintaba taudana chadhananaba haina khanghalakle. Churachan Higher Secondary School gi Englishing Anida Class 12 exam pass taukiba Mahiroi Singna Credigrau AC gi MLA Sek Narul Hashan bo harau taramna okpage thauram amangasi pangthokre ngasi gi thauram adu Hotel Imphal gi Siroi Hall da pangthokpani ningsing bai yabadi Sek Narul Hashan asi CC Higher Secondary School dagi Lising ani dagi Class 12 Council of Higher Secondary Education Manipur gi makhada pass taukibani RK Somyo Kauba CC Higher Secondary School dagi pass taukiba miyoi amana fongdorakpada Sek Narul Hashan gumna yamna naha oiriba Manipur gi political leader masing yamba darkar oi tungdasu mahakna Manipur miyam gi yaifanaba thabak thauram kaya taurakani haibagi thajaba thamli haike Ketrigao AC ki MLA Sek Narul Hashana Kendra asigi election mai pakpa adu mahaki pandam oiduna thabak taukhide Khudong chaba kharab fangnana bani haiduna election lepkiba natte mikub amata pothaba leitana Ketrigao Assembly constituency gi damakta seba tawrakpani miyam gi seba tawbada hanba leitana makhatana tawkhigani haina
wafam kaya phongdokhi MLA asina lupa lising yankhai CC Higher Secondary gi Meritorious Award pinanabagi damakta donate su tawki. Manipur State NVBDCP gi meeting makhada District Malaria Officer DMO Tengnopal District amasung Assistant Malaria Officer AMO Tengnopal District ki kamai Khamchungpui anina luchingduna dengue positive oire haina chingnariba moregi mafam singda chatuna positive oikhiba khunsing yauna fogging kapthokpa amasung surveillance ki thabak leptana chathaduna akanba cheksin thorang kaya laukhatli section thorang laukhat charabasu dengue positive oiba nongmagi hengalakli ngasi su nauna dengue case ani thingnaduna more town da dengue case humfu taruk yaukre ngasi nauna more hospital da laiba KRSNAA diagnostic private limited ta test tawbada mioi ani asi dengue nare haiba khangbangamke mioi ani adudi more bazar tali road tagine hairi District Malaria Department Tengnopal gi meeting makhada case thingnariba mafam sing aduda Special Malaria Unit Morena checking tawrang lakhatkre. Lagliba August ki tang amage nungthil pung ama taba matamda Manipur Laumi Singge Wakad Mifam ama Imphal ge BT Road ta laiba Irawat Bhavan da pangthokani haina Coordinating Body of Trades Union Manipur na thadorakpa cherol amana palli panba yabadi laibak asida silang Laumi Singge oiba convention ama haukiba megi tang Taratarukta New Delhi da famduna laibak asigi khungang singda lairiba Laumi Sinmi Singgi awaba thong manadaba kayagi matangda khanakiba laikre khungang singgi awaba fibam asigi mathakta nongmada changdraba yadraba chana thaknanaba polam singda GST anoba chatnaduna hena fibam tadaba hele Khutsuman Working Condition Social Security Beneficiary Sing asi Center na tunganba Comprehensive Ain Semduna Silang Laumi Singgi Semgadabani haiba dabi yauna tawgadariba wakan mifam asida punsinduna akanba ihau sagadpada punna yauminanaba apel tawrakli. Bisnupur District Tinungai Maning Community Hall da Post Gate na sinduna Tinungai Jila Parishad na konba area da laiba class 10 amadi 12 ki makok thongba mahiroi yankhai da manamathum pibagi thawram ama Works and Yas Minister Govindas Konthauzam Jila Parishad Member O Joy Chandra amadi Pradhan H Baigabati na saruk yakhe thawramaduda Minister Govindas Konthauzam na mahiroi singna afaba sajat chatpa pukning lausing chawkhat hanba mathautai loinana mahi masing haibasi hauziki matamda yamna maru oi aduna pukning changna honaduna punsi mai paknana bahona si haikhe Theater haibasi malem gi khwaidagi chawba laisang amani haina Buddha Chingtham Palem Panthau Cultural Trust Langjing Achobagi Managing Trustee Oina Thaupuribi Loinana National Amade International Awardee Dr. Salam Santibalana Harau Taramna Santibalabu Harau Taramna Opagi Thawram Ama Pangthokre Langjing Achobada Laiba Trust Asigi Sanglenda Pangthokiba Thawramaduda Buddha Chingtham Chairman Palem Panthau Cultural Trust Mani Yumnam Playwright Amadi Yumjau Lairembi Dramatic Union Gi Secretary Laisangthem Ratanna Chingbana Presidium Member Sing Oina Sarugyake Thawramaduga Mari Lainana Dr. Salam Santibulana Pugningsda Apenba Pokladuna Haikibada Nupi Ama Oina Kunai Asigi Nupibu Hantana Yengbiba Asigi Mayokta Thauna Amagaloinana Hanba Laitana Chen Chonglakpana Ngasigi Thag Asi Yoba Ngamjabani Makhata Nasu Lepa Laitana Honakigani Haiki Trust asigi chairman oinasu Thaupuriba Buddha Chingthamna Theater haibasi malemgi khwaidagi chawba laisang amani Furupki Jatigi Khenaba Laitana Punna Miyoiba Khunai gi damak thabak tawminanabagi damak Ishwana Pirakpa Khudol amani haike Thauramasiga Mari Lainana Trust asina Puthokiba Apayao Playda Saruk Yakhiba Artist Singda Certificate Pikibagaloinana Makhataba Play Singda Hena Hona Hinningbake Apamba Fongdoknakhe Panba Yai Dr. Salam Santibala Ministry of Culture
na Senior Fellowship Award piduna ikai khumnakhiba laikre paugi marakta na ten berbegama Pony TV na makhal mathel gi thoram sing sanduk tuna miyam gi seba tawjari masida hena mai pak na bagi damak Pony TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiu hena mai pak channel ama oina bagi damak Pony TV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyam gi suggestion bu khawrangna ngaijari break matungda makhata ba pau bisri Thobal Tangjing Chingkhongda Lairiba National Highway 102 dagi FCI Godang Thobal Taba meter nifu shangba lambi asi ngasidagi laikai ahungi club amadi miyamna lalai senfam khainaduna semjinba hokre kiam makha laikai dagi TH Colin Kauba mioi amana Fongdorakpada lambi asi kiam wangmataba kiam makha laikai amade moizing na chingba mafamge khunja singge yamna maru oiba lambi ama oiribani adubu National Highway 102 dagi FCI Godang Fauba meter chamri rom sangba lambi asi Godang asida lakpa achoba gari singna toina chatpana maram oiraga matam kuinadagi aduki matik fibam soktuna lakle Mari Lainaba Department Amadi Godown gi concern official sing dasu kayarak haijakrabasu tadabadagi Haibong Lairak Club Kiam Welfare Club Amadi Kiam Wangmataba Club na laikai ahum asigi miyamga loinaduna angamba senfam khaiganaduna temporary oina lambi asi semjinba hobuni mafam asigi khunja singi khanbiduna lambi asibu hena faba mawong amada semjin binanaba Laingak amadi mari lainaba minister na meeting changsin biu haina fongdoraki Sinari kaya darkar oiba roller na chingba JCB na chingba khudima kauraga koigi semjariba ngasigi thopiragba khudima puthaga chaba phongdok chaba loina na FCI Godown gi man mayamam purokba dasaka barosaka jingjina soba heavy load tawraga changa puna maram muraga lambi ase khoi khunja sing chatpa yadabadagi government gi mari lainaba singsida akoina pau pidra haiba kaya di tawgre loina na FCI Godown gi manager singsida local gi akoigi club ki angang jing amadi voluntarily chatlaga haibadasu moigi response tawrak tabdagi koi khunja mayam haibadi akoibada tariba mayam club ahum jigi member singsina paisa financially contribution tawraga mayam gi mafamda phungdok chariba je mari lainaba authority concern minister amadi sarkar na miyeng changbina kidomta koi mayam gi mafamda haijeri Naharol Sahitya Premi Samiti na Sinduna Award Yanthokpa Amadi Manipur Sahitya da Sanjenbam Bhanumati Haiba Hiramda Symposium Ama DM College Campus Tilaiba JN Manipur Dance Academy da Pangthokiba Thauramadu Manipur Sahitya Parishad ke President Longjam Joychandra Advocate Salam Rupachandra Dr. Koinam Santibala Naharol Sahitya Premi Samiti ki President L. Opendra Sharma na sarugya ke Tauramaduga Mari Lainana L. Opendra na hai Manipur gi yamna masak nairabi kabi amadi Sahitya Kar Laikhidrabi Sanjenbam Bhanumati gi Maramda Symposium ama Pangtok Bagaloinana Samiti asigi chahi asida Tarakpa Mana Ani Telem Ningol Atoybema Award Moirangthem Narendra Sangit Medal gi Mana Lanthokpagi Thauram ama Pangthokpani Manipur Sahitya Parishad ki President Longjam Joychandra na Symposium adugi moderator oiki Naurem Lokeshwar Singh na Angange Larikta Amadi Dr. Thaudam Achauna Manipur Sanskriti da Mana Ani Asi Fangke Manipuri Sahitya Amadi Literature Asi Chakwanabagi Damak Samiti Asina Chahi Humfu Hena Saruk Yaduna Lagli Haina Fungdoke Hongdienda koi chahi humpuga humdoi mukse koi thorang chi tokdana lakpani aduna koina mayamda haijining babde koi gi Manipur gi
literature si chakhonanaba honaba haibache akhoi punamuki thaudang hai Yangkai Marirak Suba Asian Bodybuilding and Physics Sports Championship listing ani kunithoi da haukiba July 15 dage kunmathoi fauba Maldives ta pangthokiba India ge mahut sinduna 75 kg gi mathak junior bodybuilder category da bronze medal laurakarba Jingkhai nganba athokpambu taramna okre Thaubal ACG MLA Okram Ibobigi Bapuparada Laiba Quarter da Pangthokpa Achamba Thauram Amada Khangabok ACG MLA O Surjakumar Yauna Achamba Khudol Pibaga Loinana Mahaki Tungi Punsida Hena Maipakpa Ngamba Oiresanu Haina Mangol Pikhi Thiam Minakumar Tayen Jam Tomba Anina Iba Lila Ani Ayuki Likla Nongthangan bigi Yaifa Thoni Kangabam Laikai Imphal West ta pangthokre Nongin Sumang Lila Artist Association na Sanagadaba Lila ani sigi Yaifa Thoni aduda Aiba ani asiga loinana Lila ani makki Director Rovindro Langthabal Sagnairaba Aiba Manau BMM Lila Party asigi President Laishram Tombana Saruk Yaduna pangthokke Manipur Literary Society Imphal na sinduna Manipur Hindi Parisad Hall Imphal da Lairik amang ngasi fongkre Lairik asi J. Shankar Prasad na Hindi da iba amadi Laishram Kamal na Manipuri da handokpa Kamayani haina mingthonba Lairik ni Thauramasiga mari lainana aiba Laishram Kamal na aiba J. Shankar Prasad ke maramda Thagad wahi pibaga loinana Mahakna hai J. Shankar Prasad na iba saireng asi tungda thoklakadaba thaudok wathok kaya laikhai tahanba thokliba thaudok wathok sing adu karamna loishangani amade manaba khunai karamna purakani haiba wakhalon kaya yaubuta natana aiba singna karamna Kathokani haiba tamningai oiba wakhalon kaya mangonda chele maramaduna mahake wakhalon adubu pamduna ibani Lairik asi Manipur da handokna ba honabada chahi tare nipan mukchangi haina phungdoke asi Manipur mahakal asi wakhalon asi purigul puruga sai koridor busi punu pupa aduga kunai si liba problem yam se kodam asibu short tona bai duna uthuk liba du kunai da manabatana chapat pangmi haiba masi wakhalon ni sida khaini executive aini yang pamjaba magi wahi si wai amatang haido koda amritagi masak ne lobje asmai tang aina masi khallaga executive ni ibida masi chahi tari ni pan rum changi Kopi jahana dum dithokrum ba sitang ni tingpat tan hai tare mapun pha mai to ron loi ba ma kai ni ma gi si kana umle kam ki gi ma kai du ka dum samjam ni Uttara Sanglen Sana Konungna Sinduna ngasi ayuk pung nipan taba matamda pangthokiba Thawan Potlakpa hairiba Laithau asi Sanglen Sana Konungna Thawan thagi ahanba tatnaba numita pangthokpa Laithau thauramni Thauramasi ibudau pakhangba thauniduna Laibak asi mara tapna ingna chikna tangdu laitana lehenna ba haiduna thauniba thauramni Uttara Sanglen Sana Konungi famnaiba amaiba pena saisakpi amadi pung yauna thauramasi pangthoke thauramasi Laibak ke yafanna ba pangthokpani hairi Amukogi lamjing makhada IDU CO na sinduna mafam anida anti-rabies vaccination program amangasi pangthokre United Youth Club Lairik Yangbam Laikai NIUCA MOG organization member oiriba amadi Mangal Club Basikong SEUCO gi organization member oiriba mafam ani asida ayuk pung taruk tagi Imphal East District ke Porompat Talaiba Veterinary Department ki Joint Director ga khutsamnaduna pangthokiba thauramasida hui chaniga tara muk anti-rabies hidak kapthoke Thauramadu IDU CO ge President Dwizo Mangang United Youth Club ki President L Jayenta Roy NIU CAMO ge President CH Okendra Mangal Club ki President N Pikendra Social United Club ki General Secretary Maibam Premjit Allies Thabina Sarugya ke
Thauram asiga mari lainana IDUCO gi President Dwizo Mangangna haikibada yumda yokpa hui hodong singbu matam chana anti rabies kak thok pinanaba atai sa sing amadi miyoiba da chikluraga oirakadaba mangjaba sing adudage ngakthoknanaba gidamak sinjabani haiki Van Mohotsab Lisingani Kunithoigi Makha Chatharakpagi Saruk Ama Oina Thobal Forest Division ge Mideng Makhada Thobal District ge Tekchamda Leiba Ibudau Nongsabagi Khubamgi Akoibada Uhai Panba Yauna Uchara Kaya Marum Thakre Thauramadu Social Worker L Giridhon Singh na luchingduna local youth singa loinana pangthokiba Uchara Thabagi Thauram aduda Thobal Forest Division ge Wildlife Warden W. Ramchandra amadi tongan ba miyoi kayasu sarugyake. E Pautengbang Look Manipurna Chahi asigi Boshem na lauduna pangthokiba class 10 gi examination Manipuri thangta Manipuri jagoi amade jagoi isagi subject singda topar oirakraba mahiroi singda khudol piduna pungning thogatkre pugding thogatpagi thauram adu loop asigi president RC Khumanna luchingba team amana subject topper sing asigi mayum da chatuna achamba khudol pot sing piduna pugning thogatkibani loop asina pugning thogatkiba adugi matangda loop asigi president RC Khumanna haikibada thauram asi Manipur gi culture amade erol iyeka mari leinaba subject singda mithoi mihelaba mahiroi singna makhoi gi tungi punsida hena hotnaningba ama faroknanabagi sinbani loinana thauram asina hairiba subject sing asida tungi horakliba mahiroi sing asina hena hotnaningbagi thauna amasu piba ngamlagani haike paugi marak thada atenba prega maga muhanna Pony TV na makhal mathel gi thoram sing sanduk tuda miyam gi seba tawjari masida hena mai pak na bagi damak Pony TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo hena mai pak channel nama oina bagi damak Pony TV ki contact number 9362511104 da contact tawbiro Makhada pijariba contact number natraga email asida miyamna suggestion pibiraknaba hajari miyam gi suggestion bu khawrangna ngaijari Breaking matungda makhada papau bizri Department of Art and Culture Manipur gi meeting makhada Kanglaipak Thangta Cultural Association asinduna konung lampak ta laiba iboyaima sumanglila sanglenda thangta gi taramanga suba festival pangthokre Chief Minister gi artist singi tengbang scheme gi makhada pangthokiba thauramadu Samurai Lapam Nabachandra Sharma Member of General Council Sangit Natak Academy New Delhi na athoiba mitunglen Ajit Das Chairman Ranganiketan na akhanaba mithung amadri Padmashri Nabawarepa Director Theatre Mirana Thauram Mapu oina sarugyake Thauramga mari lainana Kanglaipak Thangta Cultural Association ge President Longjam Rajen Singh na haikibada Manipur gi culture ge lamda association asina sarugya bagaloinana awana khangduna hingnanaba honarakpa asida ngasidi chahi nifu mari sure Sanglaba chahi khara asida Bharat amasung Bharat ki mapanda pangthokpa thauram kayada thangta gi oiba khudol tamkhiba laikre pangthokliba festival asiga mari lainana atopa art form singa manaba khongpham ge saruk yaubra haibage wakalonda exposition of performing artists asi uchabani haike performing art singbu yokhatnab honabada miyamna saugatpiu haike Thauram gi saruk ama oina thangta association singna thangta gi laiteng kaya utke State asigi oina hokiba pung kunmari da mioi punna kontrata rate positive oikre mioi amata siba yaukidre COVID-19 common control room dagi thadolakpa report amagi matung inna hokiba pung kunmari da nupa tara taruk amasung nupi kunmathoi punna mioi kontrata rate positive
ओइखे हौजिक फावदा पुन्ना मियोय लिसिंग अनिगा चामगा कुनमापन लेखिद्रे स्टेट असिगी ओइना हौजिक फावदा मियोय लाख अमा लिसिंग कुंत्रा तरेट का सुपना हुंफुतरागा मरी पॉजिटिव होइख्रे मसिगी मनुंगदा मियोय लाख अमा लिसिंग कुंत्रा मंगागा चामरीगा सुपना मरीना रिकवर तौबा ngamख्रे एक्टिव केस ता मियोय चमगागा निफुमाथोय लेरी रिकवरी रेट ना चादा मौद्रा निपान दशमिक सुइनो निपानी झारखंड की कांग्रेस एमएलए अहुम ngarang numidang wairam yamlaba senfam ga konana kolkata police na fagatkhre thogdok asi ngarang kolkata gi panchla rani hachi da akak naba pau ama fangbadagi kolkata police na makhoi gi car adu khamduna check tawbada yamlaba senfam asi fagatpa ngamkhibene hairi makhata na wahang pahong chathabada fariba miyoi sing asi झारखंड ge कांग्रेस की एमएलए ni haiba khangbangam ke मखोई सिंह अदुदी इरफान अंसारी हराजेस काचव अमदे नमन वेक्साल कोरगाट ने मखोई असी झारखंड के जामतारा दगी लाकलगा बेंगाल के मिदनापोरदा चटनब होनरंबने फागलबा सेंफम सिंह अदु यामन बना मनाक नकपा बैंक अमदगे काउंटिंग मशीन अमा लौदुना थीबा होखे हाइरे तुंगदा एमएलए सिंह अदु पुलिस स्टेशन दा पुदुना यामलबा सेंफम असे कदाइदगी नो हाइना वाहंग पाहोंग चथके अदुबो हौजिक फाबदा मरी मखोंग अमता खंगबा ngamdre हाइरे इंग्लैंड की बर्मिंगम दा चटलिबा था असिगी तांग कुनिपान दगे हौदुना अगस्त की तांग निपान फावबा पांगथोकदबा कॉमनवेल्थ गेम्स लिसिंगनी कुनिथोइदा साइखोम मीराबाई चनुना केजी निफुमापन गे वेट लिफ्टिंग कैटेगरी दा इंडिया की अहानबा गोल्ड मेडल लौरक्तुना इंडिया मेडल टैलीदा अकाउंट हांगबा होख्रे अमदे केजी यांखै मंगागी कैटेगरी दा विद्यारानी सोरोखाइवमना सिल्वर मेडल फंगदुना इंडिया की मरी सुबा मेडल लौखे निंगसिंग बयाई साइखोम मीराबाई चनुना इंग्लिसिंग अनि कुंदा टोक्यो ओलंपिक्स ता नुपी गे केजी निफुमापन गी कैटेगरी दा सिल्वर मेडल फंकिबा मिसक अमनी कॉमनवेल्थ गेम्स ता मेडल कया लौरक्रे अमदे इंडिया गे लेंगाकना पद्मश्री अवार्ड सु पीदुना इकाई खुमनके नुपागी केजी यांखै मंगागी कैटेगरी दा चही कुनमाथोय दा ngairiba वेट लिफ्टर संकेत महादेव सागरना सिल्वर मेडल लौखे ममांग दा केजी यांखै तरुक सिल्वर मेडल फंकिबा गुरु राजा पुजारीना केजी हुफुमाथोय की कैटेगरी दा ब्रॉन्ज लौखे मतुंग तारकपदा टोक्यो ओलंपिक गेम्स मेडलिस्ट लवलीना वोर्गेहेना मंगा सुइनोदा माई पाकपा होख्रे अमदे नुपी की हॉकी टीम सु माई पाखरे अदुबु नुपी की टेबल टेनिस टी माइथी हौरे मणिपुर का युमथंग नरिबा मिजोराम की कोनुंग आइजोल दगी जेरेमी लालरिंग नुंगाना लंदन की बर्मिंगम दा चथरिबा कॉमनवेल्थ गेम्स लिसिंगनी कुनिथोइदा नुपागी केजी हुंफुतरेट की कैटेगरी दा गोल्ड मेडल फंगदुना इंडिया की वेट लिफ्टिंग दा माइपाकपा पुरखरे मसी थारगा कॉमनवेल्थ गेम्स असिदा इंडिया की ओइना गोल्ड मेडल अनि सुरे निंगसिंग बयाई ngarang मणिपुर दगी साइखोम मीराबाई चनुना केजी निफुमापन गे वेट लिफ्टिंग कैटेगरी दा इंडिया के अहानबा गोल्ड मेडल लौरखिबने जेरेमी ना स्नेच इवेंट केजी चामग निफु थांगतुना कॉमनवेल्थ गेम्स की अनोबा रिकॉर्ड अमा सुथंबा ngamke लोइनना महाक के मेडल असि थारगा चथरिबा कॉमनवेल्थ गेम्स असिदा वेट लिफ्टिंग दा मेडल पुन्ना मंगा सुरे मीराबाई चनुना गोल्ड साकेत सागर अमदे विद्यारानी देवीना सिल्वर अमसुंग गुरु राज पुजारीना ब्रॉन्ज फंके जेरेमी असी लिसिंगनी तरानिपान के यूथ ओलंपिक गेम्स दा केजी हुंफुनिथोय अमदे ममांग चही के कॉमनवेल्थ चैंपियनशिप के केजी हुंफुतरेट तसु गोल्ड मेडल लौरखरबा सानरोय अमसुने लोइसिलपदा मरोइबा पाव अमुखना मीराबाई अमदी विद्यारानी ना कॉमनवेल्थ गेम्स दा गोल्ड मेडल अमदे सिल्वर मेडल लौरपदा पीएम मणिपुर की गवर्नर अमदे सीएम ना हरावा फोंदोखरे मिलाल ना सिंधुना ngasi जीएम हॉल दा नेशनल कन्वेंशन और मिटाई मेयक हाइबा मियाम की ओइबा खननेनाबा पांगथोकतुना वारेप कया लौखरे
Loktak Bata Athafum Pumsang Homestay Thamba Yararoi Haina LDA gi Maikaitagi Khanghalakpabu Ngami Singna Yaningdaba Fongdokre. Amade Haukiba Pung Kunmarida Manipur gi Oina COVID-19 gi Anoba case Kuntra Tare Thengnakre Asiba Amata Yaukidre. Pony TV na Sandok Chaba Numidangi Pau Matang Asida Loisinjare.